ꯑꯄꯨꯝꯕ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯁꯨ꯫ ꯍꯩꯔꯥꯡꯅ ꯍꯩꯃꯨꯟ ꯐꯥꯔꯛꯄ, ꯂꯩꯔꯥꯡꯅ ꯂꯩꯀꯥ ꯐꯟꯅ ꯂꯩꯅꯝ ꯌꯦꯜꯂꯛꯄ ꯃꯇꯝ꯫ ꯏꯉꯥ-ꯏꯉꯦꯜꯒꯤ ꯅꯣꯡꯖꯨꯗ ꯏꯃꯥꯏ ꯆꯣꯠꯂꯨꯕꯗꯒꯤ ꯀꯪꯊꯔꯛꯂꯕ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯂꯨꯔꯕ ꯂꯥꯏꯖ ꯏꯌꯥꯏꯊꯛꯇ ꯆꯦꯡ ꯊꯣꯏꯗꯤꯡ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯀꯌꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯅꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯕ ꯊꯥ ꯂꯥꯛꯂꯤ ꯀꯨꯝꯁꯤꯁꯨ꯫ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥꯁꯤꯡꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯇꯣꯡꯗꯨꯅ ꯀꯨꯔ ꯀꯨꯔꯨ ꯃꯥꯏꯀꯩ ꯁꯤꯟꯊꯨꯡꯅ ꯈꯣꯡꯂꯔꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯅ ꯌꯧꯔꯛꯄꯗ꯫ ꯍꯥꯏꯅꯩꯗꯣ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯗꯤ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯁꯤꯕ ꯀꯌꯥꯒꯤ ꯊꯋꯥꯏꯅ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥ ꯃꯍꯥꯛꯀꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯅ꯫ ꯇꯥꯡꯂꯧ ꯊꯦꯡꯂ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯃꯪꯂꯥꯟ ꯆꯥꯗ ꯂꯥꯛꯇꯨꯅ ꯑꯋꯥ ꯋꯥꯗꯒꯤ ꯋꯥꯔꯤꯕꯨ ꯄꯥꯎꯗꯝꯂꯤ꯫ ꯊꯣꯏꯕꯅ, ꯂꯩꯃ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤ? ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯅꯤꯡꯕꯅ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯅ ꯋꯥꯖꯕ꯫ ꯅꯪꯁꯤꯀꯣ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯈꯪꯅ ꯈꯪꯅ ꯃꯇꯝ ꯃꯥꯕꯨꯗꯤ ꯑꯗꯨꯃꯛ ꯑꯣꯏꯍꯟꯅꯤꯡꯂꯤ꯫ ꯂꯩꯃꯅ, ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯄꯨ ꯑꯩꯅꯁꯨ ꯉꯥꯏꯖꯕꯅꯤ꯫ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ ꯅꯍꯥꯛꯇꯤ? ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯅꯪꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯑꯁꯤꯒꯤꯗꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯣꯏꯕ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯂꯩꯃ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯅꯆꯥ ꯅꯃꯧꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕ꯭ꯔꯥ? ꯅꯪꯗꯤ ꯅꯆꯥ ꯅꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯣꯏ? ꯇꯧꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯤꯅ ꯇꯧꯒꯅꯤ ꯍꯥꯏꯒꯦ? ꯏꯃꯧꯅ ꯑꯩꯕꯨ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯨ ꯑꯃꯨꯛ ꯅꯪꯒꯤ ꯃꯇꯨꯡ ꯏꯅꯤꯡꯉꯛꯏ꯫ ꯅꯪꯅ ꯁꯤꯟꯅꯔꯝꯕ ꯑꯩꯒꯤ ꯊꯧꯗꯝ ꯁꯤꯟꯊꯥ ꯄꯨꯝꯕ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯤꯡꯂꯤ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕ ꯌꯥꯈꯤꯔꯣꯏ꯫ ꯅꯆꯥ ꯅꯃꯧ ꯑꯃꯗꯤ ꯏꯁꯨꯕꯨ ꯅꯤꯡꯊꯤꯅ ꯅꯥꯎꯀꯣꯟꯕꯤꯔꯝꯈꯣ꯫ ꯃꯈꯥ ꯇꯥꯅ ꯆꯠꯀꯗꯧꯔꯤꯕ ꯅꯆꯥ ꯅꯃꯧꯒꯤ ꯄꯨꯟꯁꯤꯗ ꯈꯪꯖꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯀꯌꯥ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯋꯥꯠꯂꯤ꯫ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯈꯣ꯫ ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯑꯩꯕꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯜꯂꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯂꯤꯕꯅꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯤꯔꯒꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯀꯔꯝ ꯂꯦꯜꯂꯤꯕ ꯃꯍꯥꯛꯅ? ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯥꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ꯫ ꯑꯩ ꯈꯛꯇ ꯉꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯪꯗꯤ? ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ マンꯈ꯭ꯔꯦ꯫ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ? ꯑꯩꯒꯤ ꯆꯩꯉꯥꯛ ꯑꯣꯏꯔꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯏꯆꯥ ꯑꯅꯤꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯌꯣꯛꯆꯔꯛꯄ꯫ ꯅꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯃꯤꯠꯂꯨ ꯂꯥꯏꯖ ꯏꯔꯤꯛꯅ ꯃꯤꯁꯅ ꯑꯄꯨꯝꯕ ꯊꯟꯅ ꯏꯐꯝꯗ ꯍꯥꯏꯔꯝꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ꯫ ꯁꯃꯥꯖ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯀꯌꯥꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ ꯉꯝꯅꯕ ꯃꯥꯌꯣꯛꯅꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯟꯗ ꯍꯤꯡꯂꯤꯌꯦ꯫ ꯏꯆꯥꯁꯤꯡꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯁꯨ ꯅꯣꯝꯕ ꯇꯧꯍꯟꯗꯅ ꯊꯝꯂꯤꯌꯦ ꯉꯁꯤꯁꯨ꯫ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯆꯥꯗꯨ ꯎꯈꯤꯗꯕ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯆꯦꯛꯂꯥ ꯂꯝ ꯈꯨꯅꯨ ꯃꯍꯥꯛꯀꯤ ꯁꯥꯌꯣꯟꯗ ꯂꯥꯛꯇꯨꯅ ꯅꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯕ, ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯜꯂꯛꯄ ꯍꯩꯁꯣꯏꯕꯨ ꯆꯥꯗꯨꯅ ꯃꯊꯪ ꯀꯨꯝꯒꯤ ꯂꯥꯡꯕꯟ ꯊꯥꯕꯨ ꯑꯃꯨꯛ ꯉꯥꯏꯕ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯏꯅꯨꯡ ꯉꯥꯟꯒꯗꯧꯔꯤ꯫ ꯅꯥꯗ ꯌꯦꯛꯇ ꯅꯆꯥ ꯅꯃꯧ ꯅꯁꯨꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯂꯩꯃ꯫
ꯃꯈꯣꯏ ꯃꯄꯥ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣꯕ ꯆꯍꯤ ꯈꯨꯗꯤꯡ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯄꯨ ꯉꯥꯏꯖꯕ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯅ ꯌꯧꯔꯛꯄꯗ ꯊꯃꯣꯏ ꯇꯅꯤꯛꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯄꯥꯎꯗꯝꯒꯦ ꯈꯟꯖꯕ ꯄꯥꯎꯗꯝꯅꯤꯡꯕꯗꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯄꯥꯎꯗꯝꯕ ꯑꯁꯤ ꯂꯣꯏꯁꯤꯟꯗ ꯆꯠꯂꯕꯣꯏ ꯅꯍꯥꯛꯇꯤ ꯂꯩꯃ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯣꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯧ ꯊꯕꯥꯃꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯄꯥ ꯑꯣꯏꯕꯅ ꯃꯅꯦꯝꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯃꯅꯦꯝꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯇꯥꯕ꯭ꯔꯁꯦ ꯏꯃꯥ ꯏꯃꯥ ꯂꯩꯃ ꯏꯈꯪ ꯈꯪꯅ ꯀꯔꯤꯕ ꯅꯀꯨꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯋꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯁꯤ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯎꯁꯦ ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯃꯪꯂꯥꯟ ꯑꯣꯏꯔꯦꯀꯣ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯏꯃꯥ ꯂꯥꯡꯕꯟ ꯊꯥ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯅꯀꯨꯗꯨ ꯎꯔꯝꯃꯤ ꯌꯥꯔꯦꯁꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯃꯀꯨ ꯃꯪ ꯑꯣꯏꯔꯝꯅꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨꯁꯦ ꯑꯩꯁꯨ ꯊꯕꯛ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ ꯏꯃꯥ ꯏꯃꯥ ꯇꯨꯝꯊꯔꯔꯣꯏꯗ ꯑꯁꯨꯝꯅ ꯂꯩ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯕꯗꯒꯤ ꯄꯥꯎ ꯄꯨꯝꯕ ꯈꯪꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯩ ꯃꯃꯥꯁꯨ ꯍꯤꯡꯒꯣꯜ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯕꯅꯤ ꯏꯃꯥ ꯅꯁꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯊꯕꯛꯀ ꯆꯠꯂꯣꯏꯗ꯭ꯔꯣ ꯂꯣꯏꯁꯤꯜꯂꯨꯔꯗꯅ ꯉꯜꯂꯤꯌꯦ ꯑꯩꯒꯤ ꯊꯕꯛꯇꯤ ꯑꯗꯣ ꯏꯃꯥꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ꯭ꯔꯣ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯕ ꯏꯃꯥꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯞꯉꯥꯡ ꯇꯧꯔꯒ ꯃꯤ ꯀꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯍꯥꯏꯌꯦ ꯂꯥꯡꯕꯟ ꯊꯥ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯅꯄꯥꯗꯣ ꯃꯪꯗ ꯎꯔꯝꯃꯤ ꯑꯗꯨꯒꯤꯅꯤ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯗꯤ ꯑꯁꯤꯕ ꯀꯌꯥꯒꯤ ꯊꯋꯥꯏꯅ ꯂꯝ ꯈꯨꯅꯨ ꯃꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯁꯨ ꯅꯨꯄꯥ ꯊꯣꯏꯕꯁꯨ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯍꯤꯡꯒꯣꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯕꯣ ꯑꯕꯣ ꯂꯥꯛꯑꯣ ꯁꯤꯗ ꯏꯁꯨ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛꯁꯦ ꯊꯕꯛ ꯇꯧꯔꯤꯌꯦ ꯂꯥꯛꯑꯣꯕꯁꯦ ꯊꯕꯛꯇꯨ ꯀꯣꯟꯅ ꯇꯧꯋꯣ ꯀꯩꯅꯣꯝꯃ ꯌꯦꯡꯍꯟꯒꯦꯕ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯊꯣꯏꯕ ꯅꯪꯅ ꯕꯨꯕꯣꯛꯇꯨꯕꯨ ꯆꯤꯡꯉꯤꯗꯨꯕꯣ ꯇꯞꯅ ꯇꯧꯀꯣ ꯕꯨꯕꯣꯛꯇꯣ ꯑꯃꯨꯛ ꯁꯣꯛꯀꯅꯤ ꯍꯣ ꯈꯪꯖꯕꯗꯣ ꯑꯩꯅ ꯏꯕꯣꯛꯁꯦ ꯇꯨꯅꯕ ꯆꯤꯡꯒꯗ꯭ꯔꯣ ꯑꯄꯪꯁꯤꯗꯤ ꯂꯩꯃꯕꯨ ꯃꯁꯨ ꯊꯧꯕꯅ ꯆꯤꯡꯗꯨꯅ ꯁꯨꯃꯥꯡꯗ ꯊꯕꯥꯅ ꯗꯣꯛ ꯊꯥꯔꯝꯕ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯆꯦꯡ ꯊꯣꯏꯗꯤꯡ ꯑꯗꯨꯕꯨ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯑꯗꯨꯕꯨ ꯊꯧꯕꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯨꯏꯕꯣ ꯑꯩꯈꯣꯏ ꯄꯨꯜꯂꯛꯑꯦ ꯂꯝ ꯈꯨꯅꯨ ꯑꯣꯜꯂꯒ ꯑꯕꯣꯛꯅ ꯍꯥꯏꯗꯥꯏꯅꯦ ꯂꯝ ꯈꯨꯅꯨ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯅ ꯆꯥꯅꯕ ꯆꯦꯡ ꯊꯥꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯗ꯭ꯔꯁꯨ ꯂꯥꯏ ꯖꯣꯏ ꯇꯧꯕꯒꯤꯁꯦ ꯃꯥꯅ ꯆꯥ ꯂꯩꯔꯦ ꯑꯁꯤ ꯂꯥꯏꯅ ꯂꯧꯕ ꯀꯧꯋꯦ ꯍꯥꯏꯀꯣ ꯑꯕꯣꯛ ꯍꯥꯏ ꯑꯕꯣꯛꯅ ꯍꯥꯏ ꯏꯁꯨꯗ ꯊꯧꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕ ꯂꯥꯡꯕꯟ ꯊꯥꯗ ꯂꯝ ꯈꯨꯅꯨ ꯍꯥꯠꯄ ꯐꯠꯇꯦ ꯈꯪꯕ꯭ꯔꯥ ꯍꯥꯠꯄ ꯌꯥꯗꯦꯀꯣ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯑꯩꯗꯤ ꯍꯥꯠꯀꯦ ꯇꯧꯔꯒ ꯊꯧꯕ ꯈꯔ ꯁꯥꯎꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯄꯪꯕ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯃꯆꯥ ꯃꯥꯟꯖꯗꯤ ꯍꯦꯛ ꯑꯣꯏꯕ ꯌꯥꯝ ꯄꯪꯉꯦ ꯏꯕꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯀꯔꯤꯝꯇ ꯇꯥꯛꯄꯤꯗ꯭ꯔꯕꯣ ꯌꯥꯝ ꯄꯪꯉꯤꯁꯦ ꯏꯁꯨ ꯊꯣꯏꯕ ꯑꯕꯣꯛꯁꯨ ꯈꯪꯗꯦꯗ ꯑꯕꯣꯛꯅꯗꯤ ꯌꯥꯝ ꯇꯥꯛꯄꯅꯤ ꯑꯗꯨꯒꯤ ꯅꯣꯏ ꯅꯄꯥꯁꯤ ꯌꯥꯝꯃꯟꯗꯅ ꯀꯥꯎꯔꯕ ꯃꯥꯜꯂꯤ ꯑꯗꯨꯅꯅꯦ ꯏꯁꯨꯅ ꯅꯣꯏ ꯄꯥꯕꯁꯤꯗ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨꯗꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯂꯥꯡꯕꯟ ꯊꯥꯗ ꯂꯝ ꯈꯨꯅꯨꯅ ꯆꯤꯡꯕ ꯍꯥꯠꯄ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯁꯨ ꯑꯕꯣꯛꯅ ꯀꯥꯎꯔꯅꯨꯀꯣ ꯄꯥꯕ ꯍꯣꯏ ꯀꯧꯖꯔꯔꯣꯏ ꯇꯟꯖꯥ ꯑꯁꯤꯗ ꯊꯕꯥꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯁꯨꯃꯥꯡꯁꯤꯗ ꯄꯨꯟꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯩꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤꯅꯤ ꯏꯃꯥ ꯏꯆꯥꯅꯗꯤ ꯄꯥꯕꯗ ꯀꯩ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯂꯝ ꯈꯨꯅꯨ ꯍꯥꯠꯀꯦ ꯇꯧꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯄꯥꯕꯅ ꯑꯗꯨꯗ ꯑꯩꯅ ꯍꯥꯠꯄ ꯐꯠꯇꯦꯅ ꯍꯥꯏꯔꯤꯅꯤ ꯐꯠꯇꯦ ꯍꯥꯏꯁꯦ ꯄꯥꯎꯇꯥꯛ ꯃꯈꯜ ꯑꯃ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯏꯃꯧꯅ ꯊꯣꯡꯕ ꯈꯨꯗꯤꯡ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯤ ꯀꯩꯅꯣꯕ ꯏꯃꯥꯅ ꯁꯟꯊꯤ ꯊꯣꯡꯉꯁꯨ ꯌꯥꯗꯣꯏꯔꯣ ꯏꯆꯥ ꯊꯣꯏꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯕꯣꯛꯇ ꯍꯥꯏꯒꯅꯨꯀꯣ ꯐꯠꯇꯦ ꯍꯣꯏ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯑꯩ ꯆꯦꯟ ꯁꯦꯡꯒꯦ ꯉꯥꯏꯕꯤꯌꯣ ꯂꯥꯛꯑꯣ ꯏꯃꯥ ꯑꯁꯦ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯃꯥꯕꯨ ꯆꯤꯡꯗꯨꯅ ꯆꯪꯈꯤ ꯇꯣꯝꯄꯣꯛꯅ ꯏꯃꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯆꯥꯗ ꯍꯥꯏꯔꯛꯎꯀꯣ ꯅꯠꯇ꯭ꯔꯒ ꯅꯃꯧꯗ ꯑꯗꯨꯃꯛ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯣꯏ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ
ꯅꯈꯣꯏꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯦꯅ ꯇꯧꯔꯤꯁꯦ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥꯃꯨꯛꯇ ꯍꯛꯆꯥꯡ ꯆꯥꯏꯊꯅꯕ ꯇꯧꯔꯨꯈꯤꯒꯦ ꯉꯁꯤ ꯑꯩꯅ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯅ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯅꯧꯅ ꯁꯨꯕ ꯍꯧꯒꯗꯧꯔꯤ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯏꯃꯥꯁꯨ ꯍꯛꯆꯥꯡꯗꯣ ꯌꯥꯝꯅ ꯋꯥꯍꯟꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯩꯃ ꯍꯧꯖꯤꯛꯇꯗ ꯂꯝ ꯈꯨꯅꯨ ꯃꯥꯅ ꯆꯥꯛꯇꯥꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯅ ꯀꯨꯞꯇ ꯌꯦꯡꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯦꯛꯂꯥ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯃꯅ ꯍꯥꯗ ꯆꯦꯛꯂꯥ ꯂꯝ ꯈꯨꯅꯨ ꯂꯥꯡꯕꯟ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯊꯋꯥꯏ ꯀꯌꯥꯅ ꯆꯦꯛꯂꯥ ꯂꯝ ꯈꯨꯅꯨ ꯅꯍꯥꯛꯀꯤ ꯁꯥꯌꯣꯟꯗ ꯂꯥꯛꯏ ꯍꯥꯏꯅꯩꯗꯣ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯁꯨ ꯂꯥꯏꯋꯣꯏꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯂꯤꯗ꯭ꯔꯥ ꯆꯦꯛꯂꯥ ꯃꯥꯒꯤ ꯁꯥꯌꯣꯟꯕ ꯂꯧꯗꯨꯅ ꯌꯦꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯁꯦ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯂꯝꯒꯅꯤꯀꯣ ꯅꯨꯡꯁꯤꯔꯕ ꯅꯁꯨꯅ ꯏꯄꯨ ꯂꯥꯛꯏ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤꯕꯗꯣ ꯐꯪꯖꯈꯤꯗ꯭ꯔꯕꯅꯤꯀꯣ ꯅꯍꯥꯛꯇꯤ ꯅꯃꯧꯒꯤ ꯁꯦꯕꯥ ꯅꯁꯨꯒꯤ ꯅꯨꯡꯁꯤꯕ ꯀꯨꯝꯍꯩ ꯌꯦꯡꯕ ꯐꯪꯗ ꯑꯍꯦꯝꯕꯗꯤ ꯅꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈꯤꯕ ꯀꯨꯝꯆꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯁꯨ ꯅꯪꯒꯤꯗ ꯇꯨꯡ ꯏꯟꯅꯔꯛꯂꯒꯦ ꯑꯩꯕꯨꯁꯨ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯀꯩꯗꯧꯕꯒꯦ ꯅꯪꯅ ꯁꯤꯟꯅꯕꯤꯔꯝꯕ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯃꯝꯗ ꯈꯣꯡꯗꯥꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯂꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯂꯩꯃ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯊꯣꯏꯕ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯂꯩꯃ ꯑꯃꯗꯤ ꯊꯣꯏꯕ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤ ꯂꯩꯃꯒꯤꯁꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯅꯥꯎꯀꯣꯟꯕꯅꯤ ꯃꯃꯥꯅꯁꯨ ꯃꯆꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯑꯌꯦꯠꯄ ꯄꯤꯈꯤꯗꯦ ꯑꯁꯨꯝꯅ ꯊꯣꯏꯕ ꯁꯨ ꯅꯣꯝꯕ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ ꯏꯃꯨꯡꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ ꯂꯩꯃ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯒꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯕꯥꯅꯤꯅ ꯀꯌꯥꯗ ꯋꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯣꯛꯂꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤꯅ ꯆꯍꯤ 6 ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯆꯍꯤ 2 ꯐꯥꯔꯛꯄ ꯃꯇꯝꯅꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯕꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯉꯩ ꯃꯇꯝ ꯑꯗꯣ ꯊꯣꯏꯕꯅ ꯅꯨꯄꯤ ꯇꯥꯔꯤꯕꯅꯦ ꯅꯪꯕꯣ ꯍꯣ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕꯣ ꯑꯩꯁꯦ ꯊꯕꯛ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯂꯣꯏꯔꯛꯀꯗꯧꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯪꯍꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯒꯗꯤ ꯊꯕꯛꯇꯣ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯃꯪꯒꯤ ꯋꯥꯕꯨ ꯃꯒꯨꯃꯪ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯇꯤꯟꯈꯦꯠ ꯂꯥꯏꯈꯠꯄꯁꯦ ꯐꯠꯇꯦꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯤꯇꯁꯨ ꯊꯥꯖꯕꯤꯌꯨ ꯀꯩꯗꯧꯒꯦ ꯇꯤꯟꯈꯦꯠ ꯂꯥꯏꯈꯠꯄꯩ ꯋꯥ ꯅꯠꯇꯦꯗ ꯅꯨꯄꯤ ꯌꯥꯔꯤꯁꯦ ꯏꯆꯥ ꯑꯅꯤꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯒꯦ ꯊꯣꯏꯕꯤꯅ ꯃꯧ ꯄꯥꯎꯕ ꯁꯦꯟꯅꯍꯧꯕꯅꯤ ꯑꯩ ꯆꯥꯛ ꯂꯣꯏꯐꯥꯎ ꯃꯥ ꯃꯧ ꯄꯥꯎꯕ ꯁꯪꯒꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯀꯥꯟꯅꯔꯦꯅꯦ ꯐꯔꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨ ꯍꯤꯡꯒꯣꯜ ꯃꯇꯦꯛ ꯈꯔꯁꯦ ꯑꯃꯨꯛꯇ ꯇꯧꯊꯣꯛꯑꯝꯒꯦ ꯐꯗꯤꯒꯣꯝꯅ ꯀꯩꯅꯣ ꯍꯨꯟꯖꯤꯟꯁꯤ ꯑꯩ ꯆꯥꯛꯇꯤ ꯂꯣꯏꯔꯛꯀꯗꯧꯔꯤꯀꯣ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯍꯤꯡꯒꯣꯜꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩ ꯃꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯩ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯅꯨꯄꯥ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯌꯨꯀꯣ ꯍꯩꯃꯥ ꯅꯨꯄꯤ ꯅꯪꯕꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯅꯪꯁꯨ ꯑꯉꯥꯡꯁꯤꯡꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯡꯒꯁꯤ ꯄꯨꯟꯅ ꯆꯦꯠꯅ ꯄꯥꯟꯖꯤꯜꯂꯨ ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯇꯧꯔꯕꯅꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯐꯅꯗ꯭ꯔꯕꯅꯤ ꯍꯣꯏ ꯐꯖꯅ ꯆꯠꯄꯤꯌꯨꯀꯣ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯂꯩꯃ ꯉꯁꯤ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯊꯤꯜ ꯀꯌꯥꯅ ꯊꯃꯣꯏꯕꯨ ꯇꯅꯤꯛ ꯂꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ ꯁꯣꯜꯂꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯂꯩ ꯃꯃꯥꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯅꯤꯖꯔꯕꯁꯨ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯤ ꯅꯥꯊꯩꯗꯨꯅ ꯆꯠꯂꯝꯗꯦ ꯏꯗꯨꯅ ꯌꯥꯎꯈ꯭ꯔꯕ ꯋꯥꯔꯤꯅꯤ
ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯂꯕꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯉꯨ ꯍꯥꯏꯅ ꯊꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯀꯥꯏꯅꯕ ꯇꯥꯔꯝꯃꯤ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯊꯣꯏꯕ ꯌꯨꯝ ꯁꯥꯕꯗ ꯁꯣꯏꯕꯗꯒꯤ ꯇꯥꯔꯛꯇꯨꯅ ꯁꯥꯊꯤꯅꯁꯨ ꯁꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯊꯣꯏꯕꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯃꯥꯏꯕ ꯀꯌꯥ ꯀꯧꯗꯨꯅꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯍꯥꯏꯔꯝꯗꯦ ꯂꯩ ꯃꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯇꯅ ꯌꯣꯝꯂꯕ ꯃꯁꯥ ꯄꯨꯝꯕꯗꯨ ꯌꯦꯡꯖꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯞꯂꯝꯃꯤ ꯂꯩꯃꯅ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯃꯈꯣꯏ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯐꯝꯗ ꯑꯣꯜꯂꯤꯕ ꯑꯁꯤꯕꯣ ꯅꯆꯥ ꯑꯅꯤꯁꯦ ꯀꯔꯝꯅ ꯑꯩꯅ ꯁꯦꯟꯅꯧ ꯍꯥꯏꯔꯤꯕꯅꯣ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯀꯔꯤꯒꯤ ꯏꯐꯝꯗ ꯁꯤꯟꯅꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯧ ꯍꯥꯏꯔꯤꯕꯅꯣ ꯊꯣꯏꯕ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯤꯕ ꯃꯆꯥ ꯑꯅꯤꯗ ꯅꯨꯡꯁꯤꯅ ꯃꯤꯠꯂꯨ ꯂꯥꯏꯖ ꯇꯔꯪ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯃ ꯃꯄꯨ ꯃꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯅꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯕꯣꯏ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯊꯦꯡꯅꯁꯤꯀꯣ ꯄꯨꯟꯅ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯅꯆꯥ ꯑꯅꯤ ꯑꯁꯤꯕꯨꯗꯤ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯗꯨꯅ ꯅꯤꯡꯊꯤꯅ ꯌꯣꯛꯂꯛꯎꯀꯣ ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯍꯣꯡꯕ ꯂꯩꯇ ꯏꯆꯥ ꯑꯅꯤ ꯑꯁꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯛꯎꯀꯣ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯝ ꯈꯨꯅꯨ ꯃꯥꯒꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯕꯨ ꯑꯩꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨꯀꯣ ꯅꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯧꯅꯥ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯦꯡꯗꯅ ꯅꯃꯤꯒꯨꯝ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯅ ꯊꯣꯏꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯂꯩ ꯃꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯕꯨ ꯅꯤꯡꯉꯝꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞ ꯑꯁꯨꯝꯅ ꯊꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯂꯩꯃ ꯃꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤ ꯑꯁꯨꯝꯅ ꯂꯩꯃꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯩꯊꯦꯜꯗꯅꯤ ꯊꯔꯣꯅ ꯂꯩꯃ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯀꯅꯥꯒ ꯂꯩꯍꯧꯏ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯨꯒ ꯂꯩꯍꯧꯏ ꯏꯆꯦ ꯈꯪꯗ꯭ꯔꯗ ꯇꯧꯗꯣꯔꯤꯕꯁꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯆꯥꯗꯕ ꯌꯥꯗꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯕ ꯊꯣꯛꯂꯛꯏꯕꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯍꯜ ꯈꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯃꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯣꯃꯥꯜꯅ ꯑꯣꯏꯕꯦꯝꯃ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯌꯣꯟꯕꯤ ꯅꯍꯥꯁꯨ ꯃꯥꯜꯂꯤꯅꯦ ꯅꯪꯗꯤ ꯀꯩ ꯂꯧꯕꯤꯒꯗꯕꯅꯣ ꯈꯨꯔꯥ ꯍꯦꯔꯥ ꯈꯨꯔꯥ ꯀꯥꯏꯗꯨꯗꯤ ꯀꯧꯅꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯒꯁꯤ ꯏꯅꯧ ꯅꯧꯖꯔꯤꯕ ꯄꯥꯈꯪꯒꯨꯝꯕꯅꯤ ꯈꯨꯔꯥ ꯄꯣꯠ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯤꯔꯣ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯄꯤꯔꯣ ꯀꯔꯤꯅꯣꯗ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯅ ꯅꯁꯛꯅ ꯇꯧꯅ ꯐꯖꯔꯤꯕ ꯁꯥꯎꯔꯒꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯒꯨꯟ ꯂꯩꯔꯤꯅꯦ ꯅꯪꯗꯤ ꯈꯨꯔꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯄꯣꯠ ꯂꯩꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯂꯩꯃ ꯃꯥꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯗ ꯇꯣꯃꯥꯜ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯈꯨꯔꯥ ꯍꯥꯏꯗꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯥ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯔꯛꯎꯅꯦ ꯅꯪꯕꯣ ꯏꯪ ꯂꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯄꯤꯛꯇꯛ ꯄꯥꯜꯂꯤꯕ ꯃꯤꯁꯅ ꯇꯕꯥꯔꯕ ꯆꯤꯟꯕ ꯑꯗꯨꯗꯒꯤ ꯃꯦꯡ ꯂꯥꯎꯅ ꯀꯧꯔꯛꯄ ꯅꯪꯒꯤ ꯇꯥ ꯇꯣꯃꯥꯜ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯅꯤ ꯑꯩꯅ ꯇꯥꯅꯤꯡꯗꯨꯅ ꯅꯪꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯩꯃ ꯁꯥꯎꯅ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦ ꯈꯨꯔꯥ ꯃꯈꯥ ꯈꯔ ꯇꯥꯕꯤꯔꯅꯨ ꯃꯗꯨ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ ꯈꯨꯔꯥꯅ ꯏꯐꯝꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯏꯃꯤꯒꯨꯝ ꯏꯇꯨꯡꯗ ꯂꯦꯞꯂꯤ ꯑꯗꯨꯅ ꯏꯐꯝꯗ ꯈꯨꯔꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯈꯨꯔꯥꯒꯤ ꯅꯑꯣꯡ ꯅꯇꯧ ꯀꯌꯥꯗ ꯄꯪꯊꯕꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯍꯥꯁꯤꯡꯗ ꯇꯧꯕꯤꯔꯨꯁꯨ ꯃꯈꯣꯏꯒꯨꯝꯕꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗ ꯂꯩꯃ ꯑꯩꯅ ꯂꯨꯞꯀꯗꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯍꯟꯅ ꯀꯅꯥꯕꯨ ꯌꯦꯡꯂꯣꯏ ꯑꯗꯨꯅ ꯈꯨꯔꯥꯅ ꯏꯐꯝꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯣ ꯀꯥꯟꯅꯔꯣꯏ ꯈꯨꯔꯥꯒꯤ ꯃꯇꯝ ꯑꯣꯏꯅ ꯅꯆꯜꯗ ꯄꯥꯝꯃꯨꯖꯩ ꯅꯨꯄꯤꯅ ꯁꯦ
Sana nupada ngaudaba kana lege Nanggumna nakhau pungna nganglamba kaya Tomal aiki itungda inarakhiba Nangsu matamgi khonglei matung inna Ahongba haibaduna laklabadi Tomal aigi itungdani inarakadawi Matamduda Tomal aidi nangidamak lepkani 𝐬𝐸 Namangda phawba mawdagi wakhaldudi khalugana Aigi chabo miraiduna Ipuraiba nattaba atopa lamlanba kanamagi matung ingadaba leima natte Ngai haki arang arakta tawbi oina khaliba Pangya yagani khaliba khuragi wakhalona dudi Aina tukachai Samas asida Nongma nongmagi wadana nungaiba pamba kharana tawba dugum Nupi oibi khudingma Madugi wakhalona do Chilamgani khanbadi lankani Asumna Laimana khon kalakpa asidagi Thangnana famliba misingsu khazik sangsinaraki Madudagi tomal masu Laimada sauna yengamduna chatkirami Thangnabagi potpham phambi amana Sakina Masigi tomal haiba nupasi Yamnadi henmalabani Potpham phambi mauna amatta uba yade Magi lujadaba maongsi adum hek uttana le Kamai tobu minu khangdi Mayumda matu machaga leitabra khangdi Hui angawbadona koi tha hek thadoktana thamliba sibu karigino haibanida Thambana matu macha leirabasu Phajin mangamdaduna thadorakpa oiramgani Lairangna khangdrada tawrisi Matamsigi chatnabi ama oiraklibra Mauna hana khara kesinaduna Sen lauthokpa kaya ama thoklakpa asida Yarani madago Nupi khuding manai khanduna tawraklibani magisi Mapa thongi koyong khetnabagi matung ina Mi amana khanba wakhal khetnai haibasi Manadi khangdra mani Ngasi lei mamagi haktaktagi Ikai khangdagi wakhal takhrabadi phai Adu nattadana lei mamangoda buk signaraklabadi kamdawni Leimana Mahanabu kaidopa ngamni haigi Maitai nupi ama oina nupi oibigi iti khangangani Mahi kaithel machasi tomal magi wari tana wai jairami Leima masu potpham thokpa talladuna Yumda hinkhol koiduna amadi phisalon cha tawduna hotnarami Matamgi khonglei matung inna Leimagi mama asonbisu laikhidre Asumna matamdi khamba yadabana Leima mana wana hotnajaduna haujikti Thoibi amadi tompoksu chawba sare pharakle Thoibi masu phisalon cha tawduna mamagi mating panglabni Tompoksu adumangai Subanom machil hawthidana aphangba thabaksu nomduna hotnarami Leimana fi khara saramba adusu Tompokna yadraduna sahalamde Tompok mana mamagi awatpa karisu leihandana thamlami Matam kharagi matung Thoibi masu yumnak sagai onkri Tompok masu nupi thiduna ingna chikna nungsi chanana Nungayay phana haraw leiminarami Mapuroiba leitrabi nupi amana Kayagi matik awaba thengnaba Marak asida nupa kayana leima mangolda Miting kayani yenglakhiba Laikai nupa khara phawba yauduna Magi wakhalbu hongnaba themlakhiba Adubu Migi chirol wahaitada kha chiktuna leima hinglakhibani Haujikti akhang kanbi manem ama oiduna Masugi kumhai yengduna leima Awaba kaya kauduna hingakhibani Haukiba thodok asibu ningsingduna leima Taibang wakhal tarakpada Mitlu ira chenduna Khuiraba makut aduna misna adudagi tarakliba Laija irik adubu taithoklami Tanja asida macha mamau amadi masu thoklaktuna thaubana Aba kaino Ngasaiday imaga pabaga na kaubada khumtrido kaidawrino Tompokna Ma kaidawrage Ngasai makai kaubaga amta tadribadumo Ima kaisu dawdi Nga laosi Iru mai thanaba tawbiraro chak chanaba tawrasi Hawkraba thodoksinga adubu Adum ningsingtuna leirabadi hakchangdu yararoi Hawkrabadi hawkri Haujikti ima nungaina leigadabani Namogi sebada Pentaba leibibra ima Ma Namongnaga imagi chinthakta khumlamba thoklabadi Nachade hekta hai nacha warake Ho aidi kaigi imagi chinthakta khumga thawriba khumjade Yarisi Imongna manem aigi thamoi soknaba Ngasi phawba karisu tawba yaudre Aigi imodi isorna thabirakpaga chap manaribani Yare dobo Ekhoi mase adum thagalagale Masoishi kaimta ubekhidre Aibu khara pi'i haiduna Mai matai manaw ani asina lumjindana aise Abungna uhandabai kaisu hairaktrebasi Asi haiduna thauba paiduna leirami Laimana Karigi isubu udani haigi Isudi aboki thawaini Sese isu sauranusi Abongna horen ngamok leibidoini isugi
ꯏꯁꯨꯅ ꯁꯥꯎꯕ ꯎꯔꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯨ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯡꯂꯛꯀꯅꯤꯌꯦ꯫ ꯏꯁ ꯏꯄꯨꯗꯒꯤ ꯕꯣꯏꯔꯦ ꯑꯕꯣꯛꯁꯦ꯫ ꯏꯃꯥ ꯌꯥꯔꯤꯁꯤ ꯅꯃꯧ ꯆꯥꯛ ꯊꯤꯅꯕ ꯇꯧꯖꯔꯒꯦ꯫ ꯏꯃꯥꯁꯨ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯕꯤꯔꯨ꯫ ꯇꯥ ꯇꯣꯝꯄꯣꯛꯁꯨ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏ꯫ ꯏꯃꯧꯅ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯀꯨꯏꯔꯣꯏ ꯐꯠ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯊꯕꯛ ꯆꯠꯈ꯭ꯔꯕꯗ ꯊꯧꯕ ꯑꯃꯗꯤ ꯃꯕꯣꯛ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯕꯣ ꯀꯩꯗꯧꯔꯒꯦ ꯏꯁꯨ? ꯑꯩꯗꯤ ꯀꯩꯁꯨꯁꯨ ꯇꯧꯗꯅ꯫ ꯑꯗꯣ ꯑꯕꯣ ꯑꯩ ꯁꯥꯟꯅꯕ ꯌꯥꯝ ꯆꯠꯅꯤꯡꯉꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯌꯥꯈꯤꯔꯣꯏ ꯌꯥꯈꯤꯔꯣꯏ, ꯀꯅꯥꯝꯇ ꯍꯧꯖꯤꯛ ꯁꯥꯟꯅꯔꯝꯈꯤꯔꯣꯏ ꯏꯁꯨ꯫ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯤꯁꯦ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏ ꯊꯣꯛꯂꯛꯇꯣꯏ, ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯗꯦꯀꯣ ꯏꯁꯨ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯄꯥꯏꯊꯔꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯩꯃ ꯏꯃꯨꯡ ꯆꯪꯗꯨꯅ ꯆꯦꯡ ꯈꯔ ꯂꯧꯗꯨꯅ ꯆꯦꯛꯂꯥ ꯃꯥꯒꯤꯗꯃꯛ ꯊꯥꯕꯤꯔꯝꯃꯤ꯫ ꯆꯦꯛꯂꯥ ꯃꯍꯥꯛꯁꯨ ꯊꯥꯔꯛꯂꯤꯕ ꯆꯦꯡ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯥꯔꯝꯃꯤ꯫ ꯑꯕꯣ ꯏꯄꯨꯁꯦ ꯑꯕꯣꯛꯅ ꯊꯥꯕ ꯆꯦꯡ ꯆꯥꯔꯤ, ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯌꯦ꯫ ꯏꯁꯨ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯁꯨꯅ ꯆꯥꯎꯕ ꯁꯔꯤ ꯐꯥꯔꯕ ꯃꯇꯝꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯕꯨ ꯍꯥꯠꯀꯦ ꯈꯟꯒꯅꯨꯀꯣ꯫ ꯖꯤꯕ ꯍꯥꯠꯄꯒꯤ ꯄꯥꯞ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯕꯁꯤ ꯏꯁꯨ ꯀꯥꯎꯒꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯀꯥꯎꯔꯣꯏ ꯑꯕꯣ꯫ ꯑꯗꯣ ꯑꯕꯣ ꯍꯌꯦꯡꯁꯦ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯅꯦ ꯍꯥꯏ, ꯍꯩꯀ꯭ꯔꯨ ꯆꯥꯕ ꯌꯥꯔꯅꯤꯌꯦ꯫ ꯑꯗꯣ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯌꯦꯡꯕ ꯄꯨꯕꯤꯌꯣ ꯑꯕꯣ꯫ ꯑꯣ ꯍꯌꯦꯡꯁꯦ ꯂꯥꯡꯕꯟ ꯊꯥꯒꯤ 11ꯅꯤ ꯄꯥꯟꯕ ꯑꯣꯏꯔꯦꯀꯣ꯫ ꯀꯩꯅꯣ ꯏꯕꯣ ꯈꯨꯝꯃꯛꯇ꯭ꯔꯤꯗꯨꯕꯣ? ꯄꯨꯕꯤꯌꯣ ꯍꯥꯏꯕꯅꯦ꯫ ꯍꯣꯏꯕ ꯍꯣꯏꯕ ꯏꯁꯨ, ꯄꯨꯒꯦ ꯍꯥꯏꯕꯅꯦ꯫ ꯑꯕꯣꯛꯅ ꯏꯁꯨ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯌꯦꯡꯕ ꯄꯨꯕꯤꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯉꯁꯤꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ꯫ ꯍꯌꯦꯡꯅ ꯑꯅꯧꯕ ꯑꯃꯨꯛ ꯑꯋꯥꯡ ꯈꯨꯟꯗ ꯆꯠꯄ ꯍꯧꯔꯒꯅꯤ꯫ ꯊꯕꯛ ꯇꯧꯕꯗ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯑꯗꯣ ꯂꯥꯡꯕꯟ ꯊꯥꯁꯤꯗ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯍꯤꯡ ꯌꯥꯔꯤꯛꯄ ꯐꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯔꯤꯛꯄ ꯇꯧꯒꯅꯨꯀꯣ ꯇꯣꯝꯄꯣꯛ꯫ ꯊꯦꯡꯒꯗꯕꯒꯤ ꯃꯃꯤ ꯎꯔꯕꯗꯤ ꯁꯠ ꯍꯜꯂꯛꯎ꯫ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯑꯆꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯨꯝꯗ꯭ꯔꯕꯁꯨ ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯦ ꯍꯥꯏꯕꯁꯤ ꯏꯆꯥꯅ ꯀꯥꯎꯗꯕ ꯐꯩ꯫ ꯍꯣꯏꯕ ꯏꯃꯥ, ꯅꯆꯥ ꯇꯧꯖꯔꯨꯏ꯫ ꯊꯦꯡꯒꯗꯕ ꯂꯩꯔꯒꯅ ꯍꯦꯛꯇ ꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥ ꯌꯥꯔꯤꯁꯦ, ꯅꯆꯥ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯏ, ꯑꯗꯨꯅ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯊꯣꯛꯎ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯔꯄꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ ꯉꯟꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯃꯥ, ꯅꯆꯥ ꯂꯥꯛꯏꯅꯦ꯫ ꯅꯪ ꯂꯥꯛꯂꯤꯗꯅ? ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯄ ꯅꯪꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯥ ꯊꯧꯕꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯥꯁꯨ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯁꯣꯏꯕ ꯀꯠꯄ ꯌꯦꯡꯒꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡꯗꯒꯤ ꯂꯩꯔꯤꯕꯅꯤ꯫ ꯏꯔꯨꯖꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯃꯥꯅ ꯍꯦꯟꯅ ꯌꯥꯍꯧ ꯉꯟꯈ꯭ꯔꯦꯗ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯕꯥ ꯃꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯅꯝꯃ ꯂꯥꯛꯑꯕ꯭ꯔꯣ? ꯂꯥꯛꯑꯦ꯫ ꯑꯇꯣꯝꯕꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ, ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯊꯣꯛꯂꯛꯑꯅꯤꯌꯦ ꯏꯅꯝꯃ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯔꯄꯟ ꯊꯤꯜꯂꯨꯗꯣꯏꯅꯣ? ꯏꯅꯝꯃ, ꯍꯟꯗꯛꯇꯤ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯂꯔꯣꯏ, ꯌꯨꯝ ꯃꯥꯡꯕ ꯌꯥꯎꯏ, ꯑꯗꯨꯅ꯫ ꯃꯧ, ꯅꯆꯦ ꯂꯥꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯄꯨꯟꯅ ꯆꯥꯛꯇꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯁꯤ꯫ ꯅꯪꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯨꯔꯣ꯫ ꯏꯃꯥ, ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯖꯧ ꯍꯥꯏꯕꯅꯣ? ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯆꯥꯁꯦ ꯊꯕꯥ꯫ ꯌꯥꯏꯌꯦ ꯏꯅꯝꯃ, ꯄꯥꯡꯈꯣꯛ ꯂꯩꯌꯦ, ꯃꯗꯨ ꯏꯔꯣꯜꯂꯒꯦ ꯑꯗꯨꯗꯤ꯫ ꯃꯧ, ꯄꯥꯡꯈꯣꯛ ꯆꯥꯕ ꯐꯠꯇꯦꯀꯣ ꯂꯥꯡꯕꯟ ꯊꯥꯗ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯅ ꯆꯥꯍꯩꯗꯕ ꯆꯤꯟꯍꯩꯗꯕ ꯀꯌꯥꯁꯤ ꯊꯝꯕꯤꯔꯝꯂꯤꯕꯁꯤ ꯃꯈꯥ ꯇꯥꯔꯛꯂꯤꯕ ꯅꯈꯣꯏꯅꯁꯨ ꯃꯨꯟꯅ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯃꯥꯅ ꯅꯃꯧꯕꯨ ꯑꯁꯣꯏ ꯑꯔꯥꯟ ꯇꯥꯛꯄꯤꯌꯨ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯏꯃꯧ ꯆꯥꯛ ꯊꯣꯡꯂꯨꯔꯣ꯫ ꯅꯆꯦꯁꯤꯅ ꯍꯩꯁꯣꯏ ꯑꯁꯤ ꯁꯣꯏꯍꯜꯂꯒꯦ꯫ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯁꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯀꯠꯄ, ꯅꯤꯡꯉꯣꯜꯁꯤꯡꯅ ꯁꯣꯏꯕ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩ ꯃꯃꯥꯅ ꯁꯨꯃꯥꯡꯋꯥꯏ ꯅꯤꯡꯊꯤꯅ ꯇꯩꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯥꯅ ꯄꯨꯔꯛꯄ ꯆꯥꯝꯊꯣꯛꯂꯕ ꯍꯩꯁꯤꯡ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯁꯣꯏꯕ ꯍꯧꯋꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯧꯕꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯑꯌꯥ, ꯅꯦꯅꯦ ꯂꯥꯛꯑꯕꯣ? ꯑꯩꯒꯤ ꯉꯥꯃꯣꯛꯇꯤ ꯂꯩꯔꯛꯇ꯭ꯔꯣ? ꯀꯩꯒꯤ ꯂꯩꯔꯛꯑꯣꯏꯗꯣꯏꯅꯣ, ꯑꯩꯒꯤ ꯏꯌꯥꯒꯤꯕꯣ? ꯑꯗꯨꯅꯦꯕ, ꯑꯗꯨꯗꯤ ꯑꯩ ꯉꯥꯃꯣꯛ ꯄꯤꯌꯣ꯫ ꯄꯤꯒꯦ ꯄꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯌꯨꯁꯤ꯫ ꯅꯦꯅꯦ ꯁꯤꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯄꯤꯒꯦꯀꯣ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯊꯣꯏꯕꯤꯅ, ꯏꯃꯥ ꯏꯃꯥ,
Hey, ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ? ꯏꯃꯥ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ. ꯂꯩꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯃꯇ. ꯗꯨꯛ ꯁꯅꯥꯔꯩꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯏꯃꯥ. ꯍꯣꯏ, ꯏꯃꯥ ꯍꯦꯛꯂꯛꯂꯒꯦ. ꯏꯃꯥꯅ ꯍꯤꯡꯒꯣꯜ ꯃꯆꯤꯗ ꯊꯥꯕ ꯁꯅꯥꯔꯩ ꯑꯗꯨ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕꯅꯤ. ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯊꯥꯕ ꯃꯇꯝꯗ ꯁꯅꯥꯔꯩ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ. ꯂꯩꯔꯥꯡ ꯑꯁꯤ ꯐꯪꯗ꯭ꯔꯕꯗꯤ ꯃꯅꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯞꯅꯔꯤꯕꯅꯤ. ꯃꯔꯨ ꯑꯣꯏꯕ ꯑꯁꯤꯗꯤ ꯀꯟꯊꯣꯛꯄ ꯌꯥꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯍꯩ ꯈꯔꯒ ꯁꯅꯥꯔꯩ ꯈꯔꯒ ꯍꯦꯛꯂꯨꯗꯨꯅ ꯊꯣꯏꯕꯤꯅ ꯁꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯂꯝꯃꯤ. ꯁꯣꯏꯕ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯍꯩꯁꯣꯏ ꯑꯁꯤꯕꯨ ꯀꯠꯅꯕ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯇꯣꯝꯄꯣꯛ! ꯇꯣꯝꯄꯣꯛ! ꯏꯃꯥ ꯇꯥꯔꯦ! ꯂꯥꯛꯑꯣ, ꯍꯩꯁꯣꯏ ꯑꯁꯤ ꯅꯪꯅ ꯀꯠꯂꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯍꯥꯟꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯈꯣꯏꯔꯝꯖꯩ. ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯄꯨꯗꯨꯅ ꯆꯠꯈꯤ. ꯇꯣꯝꯄꯣꯛ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯍꯩꯁꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯠꯂꯝꯃꯤ. ꯃꯆꯤꯟꯗ ꯑꯁꯨꯝꯅꯁꯨ ꯁꯣꯟꯖꯩ. ꯅꯆꯥꯏꯅ ꯀꯠꯆꯔꯤꯕ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯁꯤꯕꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯌꯨꯀꯣ. ꯑꯁꯨꯝꯅ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯁꯤꯕꯨ ꯂꯥꯏꯖ ꯏꯆꯦꯟꯗ ꯇꯤꯟꯗꯨꯅ ꯆꯦꯟꯊꯈꯤꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥ ꯑꯗꯨꯅ ꯄꯥꯏꯊꯔꯛꯇꯨꯅ ꯀꯜꯂꯛꯂꯤꯕ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ. ꯃꯁꯤꯕꯨ ꯎꯕꯗ ꯂꯩ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ. ꯑꯍꯥꯗ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥꯋꯣ, ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯁꯥꯌꯣꯟꯕ ꯆꯦꯛꯂꯥꯋꯣ, ꯀꯠꯆꯔꯤꯕ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯁꯤꯕꯨ ꯅꯪꯅ ꯆꯥꯕ ꯎꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯥꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯨ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯆꯦꯛꯂꯥ ꯁꯛꯈꯛ ꯇꯣꯏꯔꯛꯇꯨꯅ ꯀꯠꯆꯔꯤꯕ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯁꯤꯕꯨ ꯆꯥꯕꯤꯌꯨꯗꯨ. ꯆꯦꯛꯂꯥ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯏꯅꯥꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦꯀꯣ. ꯆꯍꯤ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯇꯕꯨ ꯉꯥꯏꯔꯝꯒꯦ. ꯆꯦꯛꯂꯥ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯏꯊꯛ ꯍꯧꯖꯕ. ꯃꯊꯪ ꯀꯨꯝꯁꯤ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯉꯥꯏꯔꯝꯒꯦꯀꯣ ꯃꯈꯣꯏ ꯅꯨꯄꯥ. ꯂꯥꯛꯎꯀꯣ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯁꯥꯟꯅꯁꯤ ꯋꯥꯔꯤ ꯀꯌꯥ. ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗꯅ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥ ꯃꯥꯒꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯂꯥꯛꯎꯀꯣ. ꯀꯠꯆꯕ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯈꯧꯕꯨꯝ ꯊꯟꯅ ꯆꯥꯕꯤꯌꯨꯀꯣ. ꯑꯁꯨꯝ ꯇꯧꯅ ꯂꯥꯡꯕꯟ ꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯏꯕꯤ ꯃꯥꯅ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯁꯤꯕꯨ ꯁꯣꯏꯔꯝꯃꯤ. ꯃꯇꯨꯡ ꯇꯥꯔꯛꯄ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯗꯨꯅ ꯊꯕꯥ ꯃꯥꯅ ꯁꯣꯏꯔꯝꯃꯤ. ꯑꯔꯣꯏꯕ ꯂꯥꯡꯕꯟ ꯊꯥ ꯑꯗꯨꯗꯅ ꯊꯣꯏꯕꯤ ꯃꯥꯅ ꯂꯥꯛꯇꯨꯅ ꯍꯩꯁꯣꯏ ꯍꯩꯄꯥꯟ ꯑꯁꯤꯕꯨ ꯁꯣꯏꯗꯨꯅ ꯀꯠꯂꯝꯃꯤ. ꯀꯨꯝꯑꯣꯟ ꯑꯁꯤꯒꯤ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯁꯨ ꯂꯣꯏꯈ꯭ꯔꯦ. ꯑꯁꯨꯝꯅ ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯅ ꯌꯧꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯅ ꯂꯝ ꯈꯨꯅꯨ ꯆꯦꯛꯂꯥ ꯃꯍꯥꯛꯀꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯅ ꯊꯥꯖꯅꯩꯗꯣ. ꯂꯥꯡꯕꯟ ꯊꯥ ꯃꯍꯥꯛꯅ ꯌꯧꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯕ ꯀꯌꯥꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯀꯌꯥꯗ ꯂꯥꯛꯏ ꯍꯥꯏꯅ ꯊꯥꯖꯅꯩꯗꯣ.